Ngara numidang wairam phone ki ba panam pau che degi maru ba pau khara khangacherga miyam da khudo damjige nan naga MLA taragi ofam thadau MP Manipur na yaning da phongdorakli kuki za MLA taragi mingda thokpa statement chur champur da best tawba kuki supremist MLA kharage thawrang oiram lei thadau MP Manipur Minister M Bere na chair lauduna tha asigi taragani panda phongki ba ruling MLA singge mifam amagi matung tarakpada November taraga mapalda nan naga tribal MLA tarana puna thadokhiba 0 amada thadok drive ke matangna phongdokhiba wafambu thadau MP Manipur team na akam mamongda yaningdaba phongdorakle thadau MP Manipur na thadorapa 0 amana hai MLA tarana thadau amadi ma drive action na ba phongdokhiba wafam lebak thibane matangna thamningba wafam de MLA singa si makoi makoi constituency gi miyamge mihutla natraga akangnaba drive karage mihutla haiba wafam asini adabu thadau drive ki onade thadau MP Manipur team na amata ngaraba apex body amane thadau drive ka mari lainaba matter khudimak thadau MP Manipur na warep laukani haire zero asina makha taradun hai MLA tarana puna khoyak piraga thokiba statement adugi matangda kumna thijimbada thadau riba warol singa du chur champote best tawba koki supremist MLA kharagi tharang ni haiba khanglei sign tawba adu da yawriba MLA kharade taseng statement adu da yawriba warol adu khanglamdrei maram asina masagi community khakki yenglaga anti thadau activity natraga thadau community da khut thingjilakiba MLA kharagi thawng laibak thibani haide zero asina makha taraduna thadau community di shanti pamjaba phuru ama oibana Ministry of Home Affairs na lamdam asigi santi puraknaba lokholapa thorangsingna community asina sagwatuna lakle masima steki bin anasu sakhangkrabani adobe MLA taragi waru aduna thadau community na lamdam asida santi hanjilaknaba pukchel sengna tawriba thabak pumiyamda lan uhannaba honare temgi maikedigi thamningba wafam de lamdam asida ingta pathugainaba politician elected member non elected member lanai miyoy natraga group amatang na rasinti khudong chaba yenglaga thabak toroidabani Manipur da santi hanjilaknaba center amade state government community organization amate community leaders singna puna pukchel sengna masai oijaba amade rasinti khudong lauduna thabak tominnaba matam oire haina su phongdorakle zero asina aroibada thadau purup asi yamna mayak sengba ichini group of peoples amane thadau asi kuki nate natraga kuki gi manungda leite kuki gi saru ama oide thadau de kuki dagi tungamba entity amane maram asina thadau ga mai lenyadaba organization amatana thadau ba kuki oina uhannaba thadorak pa thadau MP Manipur na yaba ngamloi haina su phongdorakle makha tarapa pauda NSCM IM ge manglan mami samlaklabra nagage tokhaiba firal amade constituency gi matangda AM amasung center anigi marakta law tawngduna leire nagagi tokhaiba firan amade constitution da compromise tawroi RS rising leiwa amada firal amma constitution amade ge hen leiba yaroi Amit Saha nagagi sovereignty sakhangduna nagagi tokhaiba firal amade constitution ama leigadavani han NSM IM gi firepta ahong balaitaba amaromda Union government gi onadi leba amada firal ama constitution ama haiba wafam masida ahomba leiroi haibana sahi humdra helaba naga political issue asigi maraibak tamba ngamdaba phipamda leire NSM IM amasung India government anigi marakta kumjalising masama pamawdraga taretagi khulai thadokna duna naga political issue gi waroisen puraknaba nakal anigi marakta warisana duna lakharba matung kumjalising aniga sumataraga mangagi August ahumda center amade IM anigi marakta historic oiba framework agreement sign tawnakhibani political issue asigi warosin ama athupa matamda puraknaba lambi yat pahaukibani NSM IM gi maikidegi framework agreement asi nagagi unit history bu India government na sakhangbagalonina India amasung naga ani tunga-tungan ba antaiti amamam oina ikai khumnaba haiba wafam asigi manungda framework agreement asi sign tawnakhibani haina phongdokpa leikrabani amaromda naga political issue asigi warosin puraknabagi matangda NSM IM khakta natana nakal amaromda naga lopsinggi apunba NNGP kasu India government ka wari sanaba hawrakhibani
NMPGꯒꯤ ꯑꯣꯏꯅꯗꯤ ꯀꯟꯗꯤꯁꯟ ꯈꯔꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ NSMIMꯒꯤ ꯑꯣꯏꯅꯗꯤ ꯅꯥꯒꯥ ꯁꯣꯚꯔꯦꯟꯇꯤꯒꯤ ꯋꯥꯐꯝ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯏꯀꯥꯏ ꯈꯨꯝꯅꯗꯨꯅ ꯅꯥꯒꯥꯒꯤ ꯑꯣꯏꯕ ꯇꯣꯈꯥꯏꯕ ꯐꯤꯔꯥꯜ ꯑꯃꯗꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃ ꯂꯩꯕ ꯍꯥꯏꯕ ꯐꯤꯚꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯕꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯄ ꯉꯝꯗꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯔꯛꯁꯤꯗ ꯊꯥ ꯑꯁꯤꯒꯤ 22ꯗ ꯅꯥꯒꯥꯂꯦꯟꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯤꯐꯨꯔꯤꯌꯣ, ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯇꯤ.ꯑꯥꯔ. ꯖꯦꯂꯤꯌꯥꯡ ꯑꯃꯁꯨꯡ ꯋꯥꯏ ꯄꯥꯔꯇꯣꯟ ꯌꯥꯎꯅ ꯀꯦꯕꯤꯅꯦꯠ ꯀꯂꯤꯛ ꯈꯔꯅ ꯗꯦꯜꯂꯤꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒ ꯎꯅꯗꯨꯅ ꯅꯥꯒꯥ ꯄꯣꯂꯤꯇꯤꯀꯦꯜ ꯄ꯭ꯔꯣꯁꯦꯁ, ꯄ꯭ꯔꯤꯟꯇꯦꯗ ꯅꯥꯒꯥꯂꯦꯟ ꯑꯃꯗꯤ ꯑꯇꯩ ꯗꯤꯕꯦꯂꯞꯃꯦꯟꯠꯀꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯈꯤꯕꯅꯤ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ ꯑꯃꯒ ꯎꯅꯕꯗ ꯅꯥꯒꯥꯂꯦꯟꯗꯒꯤ ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯇꯤ.ꯑꯥꯔ. ꯖꯦꯂꯤꯌꯥꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒ ꯅꯥꯒꯥ ꯄꯣꯂꯤꯇꯤꯀꯦꯜ ꯏꯁꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯕꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯅꯗꯤ ꯂꯩꯕꯥꯛ ꯑꯃꯗ ꯐꯤꯔꯥꯜ ꯑꯃ, ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃ ꯂꯩꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯑꯍꯣꯡꯕ ꯂꯩꯔꯣꯏ꯫ ꯃꯔꯝ ꯑꯁꯤꯅ NSMIM ꯗꯤꯃꯥꯟ ꯇꯧꯔꯤꯕ ꯅꯥꯒꯥꯒꯤ ꯇꯣꯈꯥꯏꯕ ꯐꯤꯔꯥꯜ ꯑꯃꯗꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯋꯥꯐꯝ ꯑꯗꯨ ꯑꯃꯨꯛꯇꯪꯒ ꯈꯟꯊꯅꯕ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ NSMIMꯒꯤ ꯂꯨꯆꯤꯡꯕꯗ ꯄꯥꯎꯗꯝꯅꯕ ꯈꯪꯍꯜꯂꯛꯈꯤ ꯍꯥꯏꯅ ꯇꯤ.ꯑꯥꯔ. ꯖꯦꯂꯤꯌꯥꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯥ ꯑꯁꯤꯒꯤ 22ꯗ NSMIMꯒꯤ ꯀꯂꯦꯛꯇꯤꯕ ꯂꯤꯗꯔꯁꯤꯞꯀꯤ ꯃꯦꯝꯕꯔ R.S. ꯂꯥꯏꯖꯤꯡꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯄꯗ ꯑꯥꯏꯁꯛ ꯑꯃꯁꯨꯡ ꯃꯣꯏꯕꯥ ꯑꯅꯤꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯅꯥꯒꯥ ꯃꯤꯌꯥꯝꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀ ꯆꯍꯤ 90 ꯃꯨꯛꯅꯗꯨꯅ ꯂꯥꯛꯂꯕ ꯃꯇꯨꯡ ꯀꯨꯝꯖꯥ 2015ꯒꯤ ꯑꯣꯒꯁꯠ 3ꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯤꯁꯇꯣꯔꯤꯛ ꯑꯣꯏꯕ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯁꯥꯏꯟ ꯇꯧꯅꯈꯤꯕꯅꯤ꯫ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤ ꯅꯥꯒꯥ ꯏꯟꯗꯤꯄꯦꯟꯗꯦꯟꯁ, ꯅꯥꯒꯥ ꯁꯣꯚꯔꯦꯟꯇꯤ, ꯅꯥꯒꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃꯗꯤ ꯇꯦꯔꯤꯇꯣꯔꯤ ꯑꯃꯗꯤ ꯅꯥꯒꯥ ꯑꯦꯔꯤꯌꯥ ꯄꯨꯟꯁꯤꯟꯕ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯕꯨ ꯏꯟꯗꯤꯌꯥꯅ ꯁꯛꯈꯪꯗꯨꯅ ꯁꯥꯏꯟ ꯇꯧꯅꯈꯤꯕꯅꯤ꯫ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤꯗ ꯅꯥꯒꯥ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯑꯅꯤ ꯇꯣꯈꯥꯏꯕ ꯑꯟꯇꯥꯏꯇꯤ ꯑꯃꯃꯝ ꯑꯣꯏꯅ ꯁꯛꯈꯪꯕꯒ ꯂꯣꯏꯅꯅ ꯁꯣꯚꯔꯦꯟ ꯄꯥꯋꯔ ꯁꯤꯌꯔ ꯇꯧꯕ ꯍꯥꯏꯕ ꯌꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯅꯥꯒꯥꯅ ꯏꯟꯗꯤꯌꯥꯗ ꯃꯔꯖ ꯇꯧꯕ ꯍꯥꯏꯕ ꯌꯥꯎꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯥꯒꯥꯂꯦꯟꯗ ꯑꯦꯛꯁꯇꯔꯅꯦꯜ ꯐꯣꯔꯁꯅ ꯂꯥꯟꯗꯥꯔꯛꯄ ꯃꯇꯝꯗ ꯈꯛꯇ ꯖꯣꯏꯟꯠ ꯗꯤꯐꯦꯟꯁ ꯂꯩꯕ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯅꯥꯒꯥꯁꯤꯡꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡꯗ ꯅꯥꯒꯥꯁꯤꯡꯅ ꯁꯣꯚꯔꯦꯟ ꯄꯥꯋꯔ ꯑꯗꯨꯃꯛ ꯁꯤꯖꯤꯟꯅꯒꯅꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯅꯥꯒꯥ ꯑꯅꯤ ꯎꯅꯅꯕꯒꯤ ꯑꯣꯞꯁꯟ ꯑꯃꯅꯤ ꯍꯥꯏꯅꯁꯨ R.S. ꯂꯥꯏꯖꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠꯀꯤ ꯋꯥꯍꯟꯊꯣꯛ ꯑꯁꯤ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇꯦ꯫ ꯏꯟꯗꯤꯌꯥꯅ ꯅꯥꯒꯥꯒꯤ ꯁꯣꯚꯔꯦꯟꯇꯤꯕꯨ ꯁꯛꯈꯪꯂꯕꯅꯤꯅ ꯐ꯭ꯂꯦꯒ ꯑꯃꯁꯨꯡ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯍꯥꯏꯕꯁꯤ ꯁꯣꯚꯔꯦꯟꯇꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯕꯅ ꯃꯁꯤꯗꯒꯤ ꯅꯥꯊꯩꯐꯝ ꯊꯣꯛꯇꯦ꯫ ꯐ꯭ꯂꯦꯒ ꯑꯃꯗꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯌꯥꯎꯗꯕ ꯁꯣꯚꯔꯦꯟꯇꯤꯗꯤ ꯋꯥꯍꯟꯊꯣꯛ ꯂꯩꯔꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯅꯥꯒꯥꯒꯤ ꯇꯣꯈꯥꯏꯕ ꯐꯤꯔꯥꯜ ꯑꯃꯗꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯑꯍꯣꯡꯕ ꯂꯩꯔꯣꯏ꯫ ꯅꯥꯒꯥꯒꯤ ꯃꯤꯌꯥꯝꯒꯤ ꯇꯨꯡꯒꯤ ꯃꯔꯩꯕꯥꯛ ꯑꯁꯤ ꯐꯤꯔꯥꯜ ꯑꯃꯁꯨꯡ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃꯈꯥꯟ ꯂꯤꯌꯥꯡꯃꯩ ꯈꯨꯜꯗ ꯄꯣꯄꯤ ꯄꯥꯝꯕꯤ ꯌꯥꯟꯊꯠꯄ ꯆꯠꯂꯨꯕ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯅꯥꯒꯥ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯃꯨꯛꯅꯈ꯭ꯔꯦ꯫ ꯃꯈꯥꯟ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥꯒꯤ ꯂꯝꯗ ꯑꯥꯏꯟ ꯀꯥꯏꯅ ꯂꯝ ꯈꯣꯞꯆꯤꯜꯂꯒ ꯀꯨꯀꯤ ꯈꯔꯅ ꯄꯣꯄꯤ ꯊꯥꯖꯤꯜꯂꯛꯄ ꯑꯗꯨ ꯃꯥꯡꯍꯟꯅꯕ ꯆꯪꯂꯨꯕ ꯃꯈꯥꯜ ꯈꯨꯜꯒꯤ ꯅꯥꯒꯥ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯑꯃꯁꯨꯡ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯄꯣꯄꯤ ꯊꯥꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯛꯄꯗꯒꯤ ꯆꯥꯎꯅ ꯃꯨꯛꯅꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯄꯥꯛ ꯁꯟꯅ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯔꯤꯕ ꯖꯒꯥꯁꯤꯡ ꯑꯁꯤ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯃꯅꯨꯡꯗ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯟꯗꯕ ꯇꯥꯔꯕꯗꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯃꯈꯥꯜ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯔꯀꯥꯔꯗ ꯀꯟꯕ ꯋꯥꯐꯝ ꯊꯝꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯅꯕꯦꯝꯕꯔ 10ꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 12:30 ꯇꯥꯕ ꯃꯇꯝꯗ SP ꯀꯥꯡꯄꯣꯛꯄꯤꯅ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯗꯤꯁꯅꯦꯜ SP ꯀꯥꯡꯄꯣꯛꯄꯤꯅ ꯂꯨꯆꯤꯡꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ 30 ꯍꯦꯟꯕ ꯑꯃꯗꯤ ꯃꯈꯥꯜ ꯈꯨꯜꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯒ ꯂꯣꯏꯅꯅ ꯃꯈꯥꯟ ꯚꯤꯂꯦꯖꯀꯤ ꯂꯝꯗ ꯑꯥꯏꯟ ꯀꯥꯏꯅ ꯊꯥꯖꯤꯜꯂꯝꯕ ꯄꯣꯄꯤꯁꯤꯡ ꯌꯥꯟꯊꯠꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯄꯣꯄꯤ ꯊꯥꯔꯤꯕ ꯂꯝꯍꯦꯟꯕ ꯀꯨꯀꯤꯁꯤꯡꯅ ꯃꯈꯨꯠꯇ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯅꯥꯒꯥ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯇꯝꯅ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯄꯣꯄꯤ ꯌꯥꯟꯊꯠꯅꯕ ꯄꯨꯔꯛꯄ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯃꯨꯜꯂꯒ ꯊꯨꯗꯦꯛꯇꯨꯅ ꯃꯥꯡꯍꯟꯈꯤ ꯑꯃꯗꯤ ꯈꯣꯡꯆꯠ ꯑꯗꯨ ꯑꯔꯦꯝꯕ ꯇꯥꯍꯟꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯈꯥꯟ ꯚꯤꯂꯦꯖꯀꯤ ꯆꯍꯤ ꯅꯧꯔꯤꯕ ꯚꯣꯂꯨꯟꯇꯤꯌꯔ ꯀꯌꯥ ꯄꯣꯄꯤ ꯊꯥꯔꯤꯕ ꯀꯨꯀꯤ ꯂꯝꯍꯦꯟꯕꯁꯤꯡꯅ ꯅꯣꯡꯃꯩꯅ ꯅꯝꯗꯨꯅ ꯇꯝꯊꯤꯅ ꯐꯨꯔꯛꯄꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯅꯤꯡꯕ ꯀꯥꯏꯅ ꯈꯨꯜꯗ ꯍꯜꯂꯛꯈꯤ꯫ ꯃꯈꯥꯟꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯄꯣꯄꯤ ꯌꯥꯟꯊꯠꯄ ꯆꯠꯂꯨꯕ ꯑꯗꯨ SP ꯀꯥꯡꯄꯣꯛꯄꯤꯅ ꯃꯥꯡꯖꯧꯅꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯔꯛꯈꯤꯕ ꯑꯃꯗꯤ ꯑꯦꯗꯤꯁꯅꯦꯜ SP ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯨꯂꯤꯁ ꯇꯤꯝ ꯑꯗꯨꯅ ꯄꯣꯄꯤ ꯊꯥꯔꯤꯕ ꯑꯉꯝꯕ ꯆꯤꯡꯆꯦꯞꯀꯤ ꯁꯔꯨꯛ ꯑꯗꯨ ꯌꯧꯅ ꯆꯪꯕꯒꯤ ꯂꯝꯕꯤ ꯈꯪꯗꯕꯗꯒꯤ
ꯈꯨꯟꯖꯥꯁꯤꯡꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯕꯨ ꯃꯇꯦꯡ ꯄꯥꯡꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ ꯃꯤꯁꯟ ꯁꯧꯒꯠꯄ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀ ꯑꯣꯊꯣꯔꯤꯇꯤ ꯃꯊꯧ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯀꯥꯡꯕꯨ ꯑꯣꯏꯔꯝꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ ꯐꯥꯒꯤ ꯇꯥꯍꯜꯂꯒ ꯈꯨꯟꯖꯥꯁꯤꯡꯅ ꯆꯩ ꯆꯥꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯄꯣꯛꯄꯤ ꯌꯥꯟꯊꯠꯀꯅꯤ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯕꯨ ꯂꯨꯆꯤꯡꯂꯒ ꯆꯠꯈꯤꯕ ꯑꯦꯗꯤꯁꯅꯦꯜ ꯑꯦꯁ ꯄꯤ ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯨꯂꯤꯁ ꯇꯤꯝ ꯑꯗꯨ ꯄꯣꯛꯄꯤ ꯊꯥꯕ ꯈꯨꯀꯤ ꯂꯝꯍꯦꯟꯕꯁꯤꯡ ꯆꯪꯁꯤꯜꯂꯛꯄ ꯎꯕꯗ ꯃꯥꯌꯣꯛꯅꯕ ꯇꯧꯗꯨꯅ ꯃꯃꯥꯏ ꯂꯩꯔꯒ ꯆꯦꯟꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯥꯟ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯕꯥꯂꯤꯒꯤ ꯍꯥꯃꯦꯡ ꯑꯣꯏꯍꯧꯈꯤ꯫